ꯑꯩ ꯏꯁꯥꯃꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯤꯂꯝ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯖꯌꯦꯟꯇ ꯍꯩꯈꯥꯝ ꯖꯌꯦꯟꯇ ꯀꯨꯃꯥꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯇꯥꯡ 23ꯇ ꯃꯃꯥꯡ ꯊꯥꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 23ꯇ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥꯗ ꯃꯤꯑꯣꯏ 3 ꯐꯥꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯉꯥꯎꯕꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯑꯁꯤ ꯈꯣꯡꯖꯣꯝꯒꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯈꯣꯡꯖꯣꯝ ꯈꯨꯟꯗ꯭ꯔꯩ ꯑꯅꯤꯁꯤꯗ ꯑꯃꯨꯛꯁꯨ ꯄꯥꯌꯦꯡꯁꯤꯗ ꯆꯦꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯖꯔꯦ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯖꯔꯦ ꯑꯗꯨꯒ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ MFDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯃꯇꯨꯡꯗ ꯄꯥꯏꯔꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯥꯛꯊꯣꯛꯑꯒ ꯑꯃꯁꯨꯡ ꯍꯨꯔꯥꯟ ꯂꯅꯥꯗ ꯃꯣꯕꯥꯏꯜꯗ ꯑꯃꯅ ꯀꯥꯞꯄꯝꯕ ꯍꯥꯏꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯇꯧꯔꯤꯕ ꯃꯤ ꯑꯃꯁꯨꯡ ꯇꯧꯔꯝꯂꯤꯕ ꯃꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯁꯨꯡ ꯌꯣꯜꯂꯤꯕ ꯃꯤ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯦꯅꯥꯜꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯃꯣꯏ ꯄꯨꯝꯅꯃꯛꯇ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯤꯂꯝ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯁꯨꯝ ꯄꯔꯥꯁꯤ ꯃꯌꯥꯝ ꯇꯧꯔꯛꯄ ꯁꯤꯁꯤꯅ ꯐꯤꯂꯝ ꯇꯧꯔꯤꯕ ꯃꯤꯉꯩꯗ ꯀꯔꯤ ꯆꯩꯊꯦꯡꯅꯩ ꯃꯁꯤꯒꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯄꯥꯏꯔꯦꯁꯤ ꯑꯁꯤ ꯁꯨꯝ ꯃꯥꯌꯣꯛꯅꯕꯁꯤꯅ ꯐꯤꯂꯝ ꯇꯧꯖꯔꯤꯕ ꯑꯃꯁꯨꯡ ꯐꯤꯂꯝ ꯃꯥꯔꯀꯦꯠ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯐꯤꯂꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯔꯚꯤꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩꯔꯦ ꯃꯥꯔꯀꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯆꯩꯈꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯄꯨꯔꯥ ꯃꯨꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯂꯕ ꯁ꯭ꯇꯦꯖ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯃꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯑꯅꯤ ꯑꯩ ꯃꯤꯡ ꯑꯖꯤꯠ ꯀꯧꯏ ꯑꯩ ꯐꯨꯟꯗ꯭ꯔꯩꯗꯒꯤꯅꯤ ꯑꯩꯅ ꯈꯨꯔꯥꯏ ꯉꯥꯎꯕꯤ ꯐꯤꯂꯝꯗꯨ ꯃꯤꯉꯣꯟꯗꯒꯤ ꯁꯤꯌꯥꯔ ꯇꯧꯖꯔꯨꯕꯒꯤꯅꯤ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯤꯌꯥꯔ ꯇꯧꯈꯤꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯃꯤꯗꯨꯁꯨ ꯅꯁꯥꯅ ꯈꯪꯅ ꯑꯗꯨ ꯃꯥꯡꯍꯟꯕꯤꯈꯣ ꯃꯥꯡꯍꯟꯗꯕ ꯇꯥꯔꯗꯤ ꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯤ